Ram tang lok jab times yamna interesting department ma si handak session jaru su khela kuni na ko koi puna ba kya tare haujik se ai ngarang nan je pang thau yeng mane toreman adagi khongnung mapan adagi kenel torem pang thau yeng ba si tane akoi gi department na amasung commissioner singna hajab tare honorable minister singna nong je tarak tring da ising kamana saholoi de ge haibase ngalling da tongna planning se amat udab de gi aina masigi kano se ai demand discussion je charu ya jabani se example imphal city makta daur ge se thangmai bangi se ge oil pump PCTC manak oil pump mal lai bese si makhong da thangmai man phangna ba hek khongna makhong du da kalbat ama sai aidi hai bhaning drene tha anim dole do chahi ani me changin lore pikap masado sabada aduna manung da moina sabi leba kothok me ana manung da makha da changa da jung kai loi sajanga bin hojikti handak de danger oine ba manung chang ju amata kothok logdre ai ngara makha song na changing hogi michin kamai changdurge adudi department gi marui ba ha commissioner sing degi kano sing koi staff sing kari gi sing do kai dok dur gi sing ni example mang thai jab ni ko ipai puna dok chaung na le jan ba kenel do pixel laga thiga jar nungana ba jaga do toksel laga pitupina din do chatchi ba megi makhong chaung na sali wa dai phom irei do da koi na ngang hek uding ade tom tawla ma irei lahela ga te kharang nahela laga ising tam sala laga masagi kari dam je khangda thadok ba yada ba dugumna turian je matam leba ki state am de satta bane ba kenel khudema thik khoina chali me ando ising je step je khara pha chal chali nga tane ba na ising da dak sum na na la de tar parak ba do na helaga mati khara do nga holaga ising da tanong thadagi dune ba hauji de direct phunung garani adedi pokharani adedi achai somdo ising jo kana chen sing ngamroi dana adori phungala hauji di amon ising chaw do thone khale ba kari no ani hang ma matam da sar khoi khang ne company torne kangdi wa sida do rabi मैं लोग भी रंगे थंगे में हेड डेंग कॉलेज की हाजिम भाई दुदा चावना इधर दोनों ले जरम बदो पिट्रो पिछले लगा ड्रेन उस संग करे बा सीजे आता मधुम तंग अगर साउथ ता से ऑनरेबल इधर थ्रू द डिपार्टमेंट अंग तंग पिहन बिरगा तंग करी गिनो मसी मरम साइ गा हाल दि नोंगाइ गिन खन कोई उजबो वादा कोई सब्जेक्ट टू कोई मफन द कोई एक्सपर्टी न चदे कोई फिजिकल हल में उदा इबो सीजे नोई हाउ तंग द पुथो ओइ थाबो देगी हल में जिंग तो बका थेंग ब हाइबने को इपाइ पुना खोय आंग स्माने इरे तोरगा लई ब मफम जे पिटु पिहंग गरा हेन डेंजर रोने दिगी लेबाक सिते तोर म मिशनरी मैम जी मन मन दुस मैम मखा कुमदा गरमनी सिकाना न थिंगदोक्ति मन फाउ जबसि बाक्सु लोर मिचिन जंगजु यारोय सिजे हाइदिंग द थिंगथोक तो हाइब जम पे याहुदे अना हाइ अदुबु सिजु कमाने तौदुरगे से एग्जांपल इदु इसिंग जाव खुसेना साउने अदुने ने प्रमाण पिजरक दुजे देमु कोइगी दोलेल मन द फाउरिबा केनेल से अनि अहुमुक सुबै सबै यावजरुइ से सिजु लोइना जुम जो साजल हाना मिगी सर्विस लेना लेजरम बदो जुम लोइ साजन थोकरे अदो दिदि माने तिंगदु दि कानाना तिंग मिसिन कुमद्र तिंगदु नि त मपान सर तिंगदु नि नत्रगना मिसिन द मानु खुइगे लोकताक ति तिंगबा मिसिन अदुम पुखल पिरागा खुइगी पाइप अचोल तिंग मा खुइ लमफेल तिंग मा मिसिन जे सि लेदु ngaire asi hi teng doktor ngi din phal chaw chawga ngang ak thum thummaga khoi laina tina am thokna po chei sambadi punong mang se tum manga kane aduna sigi hogi dolal mang seng ba de chawba khoi turen ji le se ma se pura silte santroga mayam phodo only put amam kani den sing je mi kya ma si leite masing danga nong ji ta de da planning dang tau bi hong na ba hai da na honorable speaker through da honorable leader house ai pun thamoi sengai chingjari simdang tau bi ba yabra simdang tau bi aduga khoi sida khoi वाइसेन मरिंगा से सिंगै खोगी नोंजिंग दादंगै दा पुरा टेंग थोकपिर थंबिरगा मसागी ना खोगी नंबुल तुरेंग सिदा लेरिबा पक्थल पुंसे पुन लेरिबा हेंग सिंग जावगा मै हुबजल आनी दे लेका हुबजल आनी अदिगी एमिले हुबजल आनी अदुगा तौदिंगै दा प्लानिंग से तौरगा डिपार्टमेंट अमदुंग तंगथि अइबे अरेबा पैसा थादबिरगा नंगलिंगै दा नोंजे सुलाक लाक्तुन जों टेंग थोकपिबे याब्रा हाइनो ऑनरेबल स्पीकर थ्रू द ऑनरेबल leader भाव से इपन जिंजर सिंदंग तौबियु अदुगा से एग्जांपल सिंगिना
ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯟꯁꯦ ꯆꯦꯜꯂꯤꯕ ꯏꯝꯐꯥꯜ ꯇꯨꯔꯦꯜ ꯏꯔꯤꯜ ꯇꯨꯔꯦꯜ ꯊꯧꯕꯥꯜ ꯇꯨꯔꯦꯜ ꯑꯗꯒꯤ ꯇꯨꯔꯦꯜ ꯃꯌꯥꯝ ꯆꯦꯜꯂꯤꯕ ꯃꯌꯥꯝꯁꯦ ꯏꯔꯦꯟꯕ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯔꯤꯡꯕꯟ ꯁꯥꯔ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯂꯩꯕꯥꯛꯇꯨꯅ ꯐ꯭ꯔꯣꯡ ꯐ꯭ꯔꯣꯡ ꯂꯥꯎꯔꯕ ꯂꯩꯕꯥꯛꯅ ꯏꯁꯤꯡꯅ ꯕꯛ ꯐꯨꯔꯛꯄꯗ ꯕꯛ ꯀꯥꯏꯈꯤꯗꯣꯏꯅꯤꯅ ꯁꯤꯁꯨ ꯗꯤꯄꯥꯔꯠꯃꯦꯟꯅ ꯐꯖꯅ ꯆꯠꯂꯒ ꯀꯦꯟꯗ꯭ꯔ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯗꯨ ꯆꯠꯃꯤꯟꯅꯔꯒ ꯉꯁꯥꯏꯒꯤ ꯁꯤ ꯖꯒꯥꯁꯦ ꯃꯣꯏꯗꯤ ꯋꯥꯔꯤ ꯂꯤꯔꯛꯀꯗꯣꯏꯅꯤ ꯏꯟꯖꯤꯅꯤꯌꯥꯔꯗꯨ ꯑꯗꯨꯗꯤ ꯄꯣꯔꯛꯄ ꯅꯠꯇꯕꯅꯤꯅ ꯃꯐꯝꯗꯨ ꯀꯧꯊꯣꯛꯑꯅꯤ ꯁꯤꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯀꯩꯗꯧꯕꯅꯣ ꯏꯁꯤꯡ ꯉꯥꯏꯇ ꯀꯥꯏꯔꯤꯁꯦ ꯀꯩꯅꯣ ꯃꯣꯏꯗ ꯊꯤꯒꯠꯄꯤꯔꯒ ꯉꯁꯥꯏꯒꯤ ꯉꯜꯂꯤꯉꯩꯁꯤꯗ ꯁ꯭ꯀꯤꯝꯁꯦ ꯉꯜꯂꯤꯉꯩꯗ ꯁꯦꯝꯕꯤꯔꯒ ꯇꯧꯕꯤꯕꯗ ꯀꯔꯤ ꯀꯥꯏꯕ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯑꯣꯅꯔꯦꯕꯜ ꯁ꯭ꯄꯤꯀꯔꯒꯤ ꯊ꯭ꯔꯨꯗ ꯑꯣꯅꯔꯦꯕꯜ ꯂꯤꯗꯔ ꯍꯥꯎꯁꯁꯦ ꯑꯩ ꯆꯤꯡꯖꯤꯟꯖꯔꯤ ꯃꯗꯨꯝꯗꯪ ꯇꯧꯕꯤꯕ ꯌꯥꯕ꯭ꯔꯥ ꯃꯔꯝꯗꯤ ꯀꯩꯅꯣꯐꯧꯁꯤ ꯏꯁꯤꯡꯒꯤ ꯅꯣꯡꯁꯦ ꯍꯟꯗꯛꯁꯨ ꯐꯅ ꯀꯨꯏꯔ ꯇꯥꯗꯕꯁꯦ ꯈꯪꯇꯥ ꯇꯥꯔꯅꯦꯕ ꯍꯟꯗꯛꯇꯤ ꯈꯪꯇꯥ ꯇꯥꯔꯛꯄ ꯀꯥꯟꯗꯨꯗꯅꯦꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀ꯭ꯔꯤꯌꯦꯠ ꯇꯧꯔꯛꯀꯗꯣꯏꯁꯦ ꯑꯗꯨꯅ ꯃꯁꯤꯁꯦ ꯂꯥꯛꯇ꯭ꯔꯤꯉꯩꯁꯤꯗ ꯆꯦꯛ ꯆꯪ ꯈꯨꯔꯥꯏꯗ ꯉꯥꯏꯇ ꯇꯧꯗꯅ ꯂꯝꯕꯤꯗ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯑꯦꯝ ꯑꯦꯜ ꯑꯦ ꯀꯦꯟꯗ꯭ꯔꯒꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯑꯩꯈꯣꯏ ꯏꯅꯥꯎ ꯌꯥꯏꯃꯅ ꯃꯁꯤꯗ ꯍꯦꯛꯇ ꯃꯁꯥꯒꯤ ꯄꯩꯁꯥ ꯄꯨꯊꯣꯛꯇꯅ ꯍꯦꯛꯇ ꯄꯪꯇꯧ ꯇꯧꯔꯤꯁꯦ ꯁꯤꯁꯨ ꯎꯄꯥꯏ ꯂꯩꯃꯜꯂꯛꯇꯩ ꯇꯧꯔꯤꯕꯅꯤ ꯑꯩꯗꯤ ꯑꯣꯅꯔꯦꯕꯜ ꯃꯦꯝꯕꯔꯗꯁꯨ ꯍꯥꯏꯖꯕꯅꯦ ꯗꯤꯄꯥꯔꯠꯃꯦꯟꯇ ꯍꯥꯏꯖꯕꯅꯦ ꯁꯤ ꯂꯝꯕꯤꯁꯦ ꯃꯈꯥꯗ ꯇꯧꯒꯅꯤ ꯄꯨꯂꯞ ꯊꯣꯡꯒꯠꯂꯒꯅꯦ ꯃꯈꯥꯗ ꯁꯔꯚꯤꯁ ꯂꯦꯝꯅ ꯊꯥꯖꯤ ꯃꯊꯛꯇ ꯐꯨꯠ 35 ꯄꯥꯛꯄ ꯂꯝꯕꯤ ꯑꯃ ꯊꯝꯃꯁꯤ ꯄꯨꯂꯞ ꯃꯄꯨꯟꯁꯤꯒꯤ ꯀꯨꯝꯊꯔꯛꯇꯅ ꯂꯩꯕꯥꯛ ꯊꯣꯡꯒꯠꯂ ꯃꯊꯛꯇ ꯑꯣꯏꯅ ꯊꯧꯔ ꯆꯠꯂꯁꯤ ꯕꯥꯛ ꯍꯥꯏꯖꯔꯕꯅꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯄꯨꯟꯁꯤꯒꯤꯅꯦ ꯁꯨꯡꯊꯨꯝ ꯊꯨꯝꯃꯔꯣꯏ ꯄꯨꯟꯁꯤꯗ ꯀꯥꯏꯔꯔꯣꯏ ꯍꯥꯏꯕ ꯀꯥꯟꯗ ꯄꯩꯁꯥ ꯂꯩꯇꯦ ꯃꯇꯪꯗ ꯇ꯭ꯔꯥꯏ ꯇꯧꯁꯤ ꯇꯥꯃꯣ ꯑꯅ ꯃꯥ ꯍꯥꯏꯕꯤꯔꯛꯄꯅꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯍꯥꯏꯕꯅꯤ ꯁꯤ ꯄꯨꯂꯞꯅ ꯂꯩꯕꯥꯛꯁꯦ ꯊꯣꯡꯅ ꯀꯣꯔꯣꯔ 3-4 ꯃꯉꯥꯏ ꯄꯨꯂꯞ ꯊꯣꯡꯅ ꯀꯤꯂꯣꯃꯤꯇꯔ 2 ꯐꯨꯠ 35 ꯃꯈꯥꯗ ꯐꯨꯠꯁꯨ 90 ꯌꯥꯡꯈꯩ ꯃꯊꯛꯇ ꯂꯝꯕꯤꯁꯦ ꯄꯥꯛꯏꯕꯅꯤ ꯃꯈꯥꯗ ꯇꯥꯔꯤꯕ ꯇꯨꯔꯦꯟ ꯃꯈꯣꯡ ꯇꯥꯏꯕꯗꯒꯤ ꯐꯨꯠ 35 ꯄꯥꯛꯄ ꯂꯝꯕꯤ ꯑꯃ ꯁꯦꯝꯕꯤꯔ ꯃꯊꯛꯇ ꯂꯝꯕꯤ ꯑꯃ ꯈꯨꯟꯗ꯭ꯔꯥꯛꯄꯝꯗꯒꯤ ꯁꯥꯏꯀꯨꯂꯔ ꯍꯥꯏꯕ ꯂꯝꯕꯤꯗꯨꯃ ꯐꯖꯅ ꯇꯧ ꯇꯥꯔꯒꯗꯤ ꯃꯄꯨꯟꯁꯤꯒꯤ ꯂꯥꯏꯐ ꯇꯥꯏꯝꯗ ꯏꯁꯤꯡꯒꯤ ꯊꯨꯝꯃꯔꯣꯏꯗꯕꯗꯨꯗ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯃꯦꯆꯤꯟꯅ ꯆꯤꯡꯅ ꯈꯣꯠꯅ ꯇꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯁꯨꯝꯕꯒꯤ ꯀꯥꯏꯔꯛꯄ ꯖꯒꯥꯁꯤꯡ ꯗꯤꯄꯥꯔꯠꯃꯦꯟꯠ ꯉꯜꯂꯤꯉꯩꯗ ꯁꯦꯟꯇ꯭ꯔꯦꯜ ꯁ꯭ꯄꯣꯟꯁꯔ ꯁ꯭ꯀꯤꯝ ꯃꯈꯥꯗ ꯄꯩꯁꯥꯗꯤ ꯁ꯭ꯇꯦꯠꯀꯤ ꯂꯩꯖꯗꯕꯅꯤꯅ ꯁꯤꯃꯇꯪꯒ ꯑꯊꯨꯕꯤ ꯃꯇꯝ ꯇꯧꯕꯤꯕꯁꯤ ꯌꯥꯕ꯭ꯔꯥ ꯍꯥꯏꯗꯅ ꯑꯩ ꯄꯨꯛꯅꯤꯡ ꯈꯤꯡꯖꯔꯤ ꯑꯗꯒꯤ ꯁꯤꯗ ꯏꯝꯐꯥꯜ ꯂꯩꯀꯥꯏꯗ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯂꯤꯗꯔ ꯁꯤ ꯖꯒꯥꯗ ꯇꯧꯔꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯦ ꯃꯌꯥꯝꯁꯦ ꯇꯧꯔꯤ ꯇꯧꯗꯕꯗꯤ ꯅꯠꯇꯦ ꯇꯧꯕꯇꯕꯨ ꯁꯤꯁꯨ ꯇꯉꯥꯏ ꯐꯗꯅ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯀꯟꯁꯔꯟ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯗꯨꯗ ꯁꯤ ꯊꯕꯛꯁꯦ ꯁꯤ ꯁ꯭ꯀꯤꯝꯁꯤꯗ ꯂꯥꯛꯄꯅꯤ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯁꯤ ꯀꯟꯗꯛꯇꯔꯁꯤ ꯁꯨꯃꯥꯏꯅ ꯁꯨꯒꯅꯤ ꯁꯨꯃꯥꯏꯅ ꯇꯧꯒꯅꯤ ꯂꯨꯄꯥꯅ ꯑꯁꯨꯛ ꯇꯥꯏ ꯑꯗꯒꯤ ꯄꯥꯏꯂꯅ ꯑꯁꯨꯛ ꯂꯨꯒꯗꯕꯅꯦꯅ ꯅꯣꯇꯤꯁꯀ ꯊꯦꯠꯄꯤꯗꯅ ꯈꯣꯠꯄꯤꯗꯅ ꯇꯧꯕꯤꯔꯒ ꯀꯟꯁꯔꯟ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯗꯨꯒ ꯇꯥꯟꯅꯔꯒ ꯇꯧꯕꯤꯕ ꯑꯣꯏꯔꯒꯗꯤ ꯉꯁꯥꯏꯒꯤ ꯊꯨꯅꯁꯨ ꯊꯕꯛ ꯌꯥꯡꯍꯟꯒꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯊꯨꯅꯁꯨ ꯊꯕꯛꯇ क्वालिटीꯁꯨ ꯂꯩꯒꯅꯤ ꯑꯗꯨꯒ ꯊꯨꯅꯁꯨ ꯂꯣꯏꯁꯤꯟꯒꯅꯤ ꯑꯗꯨꯒ ꯄ꯭ꯔꯖꯥꯗꯁꯨ ꯑꯋꯥꯕ ꯀꯣꯛꯑꯣꯏꯅ ꯁꯨꯃꯥꯏꯅ ꯊꯝꯖꯔꯤ ꯁꯤꯡꯗꯪ ꯇꯧꯕꯤꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯇꯝꯖꯒꯦ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯋꯥꯇꯔ ꯔꯤꯁꯣꯔꯁꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯁꯦꯝꯕ ꯁꯥꯕꯁꯦ ꯍꯟꯗꯛꯀꯤ 2017 ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯀꯟꯁꯔꯟ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯒꯤ ꯑꯩꯈꯣꯏꯗꯗꯤ ꯑꯃꯠꯇ ꯍꯪꯉꯛꯇꯕ ꯑꯇꯩ ꯍꯪꯕ꯭ꯔꯗꯤ ꯈꯪꯗꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯅ ꯉꯁꯥꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯑꯌꯥꯕ ꯅꯨꯡꯉꯥꯏꯅ ꯈꯜꯂꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯇꯨꯔꯦꯜ ꯃꯄꯥꯟ ꯀꯥꯏꯗꯅ ꯇꯧꯕ ꯖꯒꯥ ꯇꯧꯔꯣꯏꯗꯕ ꯖꯒꯥꯗ ꯇꯧꯁꯟꯕꯤ ꯇꯧꯗꯕ ꯖꯒꯥꯗ ꯇꯧꯔꯣꯏꯗꯕꯤ ꯃꯌꯥꯝ ꯊꯦꯡꯅꯕꯁꯦ ꯃꯁꯤꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯑꯃꯗꯤ ꯑꯣꯏꯔꯦ ꯑꯗꯨꯅ ꯍꯧꯔ ꯃꯊꯪ ꯍꯟꯗꯛ ꯂꯥꯛꯄ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯒꯤꯗꯤ ꯑꯣꯅꯔꯦꯕꯜ ꯂꯤꯗꯔ ꯍꯥꯎꯁꯅ ꯑꯩꯈꯣꯏꯗꯒ ꯄꯥꯎ ꯄꯤꯕꯤꯔꯛꯄꯗꯣ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯀꯟꯁꯔꯟ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯁꯤꯗ ꯇꯥꯟꯅꯕꯤꯔꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯀꯗꯥꯏꯗ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯁ꯭ꯄꯣꯟꯁꯔꯁꯤꯡꯁꯦ ꯑꯁꯤꯒꯤ ꯁ꯭ꯀꯤꯝꯁꯤꯗꯒꯤ ꯊꯕꯛꯁꯤ ꯁꯨꯕ ꯌꯥꯒꯅꯤ ꯍꯥꯏꯗꯅ ꯁ꯭ꯀꯤꯝꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯗ ꯅꯣꯇꯤꯁ ꯇꯧꯕꯤꯔꯒ ꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯑꯃꯅ ꯍꯥꯞꯇꯣꯔꯤ ꯑꯗꯨꯅ ꯖꯒꯥꯁꯨ ꯑꯩꯈꯣꯏ ꯑꯃꯨꯛꯇꯪ ꯁꯦꯂꯦꯛꯁꯟ ꯇꯧꯃꯤꯟꯅꯁꯤ ꯈꯟꯃꯤꯟꯅꯁꯤ ꯍꯥꯏꯕꯗꯣ ꯑꯗꯨꯝꯇꯪ ꯇꯧꯕꯤꯅꯅꯕ ꯍꯥꯏꯗꯅ ꯑꯩꯅ ꯁꯨꯝꯁꯨ ꯑꯄꯤꯜ ꯇꯧꯖꯔꯤ ꯑꯗꯒꯤ ꯑꯃꯅ ꯑꯩꯈꯣꯏ ꯀꯦꯟꯗ꯭ꯔꯗ ꯗꯣꯂꯥꯏꯐꯤ ꯗꯥꯝ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯃꯦꯝꯕꯔꯁꯨ ꯍꯥꯏꯕꯤꯈꯤꯕꯗꯣ ꯗꯥꯝꯗꯨꯒꯤ ꯑꯣꯟ ꯇꯧꯅꯅꯕ ꯍꯦꯛ ꯍꯧꯕꯗꯒꯤ ꯍꯥꯞꯄꯤꯌꯨ ꯍꯥꯏꯕꯁꯤꯗ ꯍꯣꯏ ꯍꯥꯏꯔ ꯀꯟꯇ꯭ꯔꯦꯛ ꯑꯃ ꯊꯝꯕꯤꯔꯝꯃꯦ ꯑꯉꯥꯡꯗꯨ ꯌꯨꯝ ꯃꯩ ꯆꯥꯛꯄꯗ ꯌꯥꯎꯊꯣꯛꯈ꯭ꯔꯦ ꯗꯣꯂꯥꯏꯊꯤꯕꯤ ꯗꯥꯝ ꯃꯅꯨꯡꯗꯒꯤ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯒ ꯔꯤꯂꯤꯐ ꯀꯦꯝ ꯃꯥ ꯍꯧꯖꯤꯛ ꯂꯩꯔꯦ ꯃꯥꯅ ꯍꯦꯛ ꯊꯥꯗꯣꯛꯈꯤꯕꯗꯅꯤ ꯏꯔꯥꯡ ꯊꯣꯛꯂꯛꯏꯁꯦ ꯑꯗꯨꯒ ꯑꯦꯛꯁꯄꯥꯔꯠ ꯑꯃ ꯃꯗꯨꯒꯤ ꯀꯝꯄꯅꯤꯅ ꯄꯤꯔꯝꯕ ꯃꯤꯁꯤꯡꯗꯣ ꯁꯤꯗ ꯍꯦꯛ ꯁꯥꯕ ꯍꯧꯕꯗ ꯂꯣꯏꯕꯐꯥꯎꯇ ꯌꯥꯎꯔꯛꯄ ꯃꯤꯗꯣ ꯑꯗꯨꯗꯪ ꯀꯣꯟꯇ꯭ꯔꯦꯛꯇꯅꯤ ꯈꯪꯗꯦ ꯐꯥꯇꯦꯛꯇꯅꯤ ꯈꯪꯗꯦ ꯑꯗꯨꯒ ꯔꯤꯒꯨꯂꯔꯅꯤ ꯈꯪꯗꯦ ꯃꯥꯅ ꯂꯣꯏꯅ ꯏꯟꯖꯤꯅꯤꯌꯥꯔ ꯌꯥꯝ ꯄꯩꯁꯥ ꯄꯥꯏꯕ ꯃꯌꯥꯝꯗ ꯑꯗꯒꯤ ꯄꯩꯁꯥ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯔꯤꯕ ꯃꯌꯥꯝꯗꯣ ꯉꯝꯗꯕ ꯄꯣꯠꯇꯣ ꯃꯥꯅ ꯉꯝꯃꯛꯄ ꯄꯣꯠꯇꯣ ꯑꯉꯥꯡꯗꯨꯗ ꯁꯤꯟꯅꯕꯤꯌꯨ ꯍꯥꯏꯅ ꯂꯤꯁꯤꯡ ꯍꯥꯏꯕꯁꯨ ꯀꯣ ꯇꯥꯕꯗꯤ ꯑꯗꯨꯝ ꯇꯧꯕ ꯍꯟꯗꯛꯄꯨꯗꯤ ꯇꯧꯕꯤꯔꯒꯅꯤ ꯍꯥꯏꯅ ꯍꯟꯗꯛ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯦ ꯍꯥꯏꯕꯗ ꯈꯔ ꯇꯥꯕꯤꯔꯛꯄꯗꯤ ꯍꯥꯏꯇꯥꯔꯦ ꯇꯧꯕꯤꯔꯒꯦꯅ ꯍꯥꯏ ꯍꯧꯖꯤꯛ ꯇꯧꯔꯕ ꯇꯧꯗꯣꯏꯗꯤ ꯈꯪꯗꯦ ꯍꯧꯖꯤꯛ ꯑꯉꯥꯡꯗꯨ ꯃꯪ ꯄ꯭ꯔꯦꯝ ꯀꯧꯕꯅꯤ ꯑꯗꯨꯒ ꯗꯣꯂꯥꯏꯊꯕꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯔꯤꯂꯤꯐ ꯀꯦꯝꯗ ꯂꯩꯔꯤ ꯃꯩꯗꯨ ꯂꯣꯏ ꯑꯗꯨꯝ ꯊꯥꯗꯣꯛꯈ꯭ꯔꯕ ꯑꯉꯥꯡꯅꯤ ꯑꯗꯣ ꯌꯥꯝꯁꯨ ꯈꯪꯕ ꯍꯦꯛ ꯗꯥꯝꯗꯨ ꯍꯦꯛ ꯁꯥꯕꯐꯥꯎꯗ ꯂꯣꯏꯕꯐꯥꯎꯁꯦ ꯃꯥꯁꯨ ꯑꯩꯈꯣꯏꯒꯤ ꯗꯥꯝꯗꯨꯒꯤ ꯍꯥꯏꯇꯥꯔꯦ ꯒꯦꯠꯇ ꯁꯥꯕꯗ ꯃꯥ ꯃꯁꯥꯃꯛꯁꯦ ꯍꯦꯠ ꯃꯤꯁꯇ꯭ꯔꯤ ꯑꯣꯏꯕ ꯌꯥꯎꯈꯠꯂꯛꯑꯕꯅꯤ ꯑꯗꯨꯅ ꯂꯣꯏꯅ ꯃꯌꯥꯡ ꯂꯣꯏ ꯇꯥꯛꯄꯤꯔꯝꯃꯦ ꯑꯩꯈꯣꯏꯒꯤ ꯀꯝꯄꯅꯤ ꯂꯣꯏ ꯇꯥꯛꯄꯤꯔꯝꯃꯕꯅꯦ ꯃꯥꯁꯦ ꯑꯗꯨꯗꯤ ꯇꯧꯈꯤꯕꯗꯒꯤ ꯑꯃꯅ ꯈ꯭ꯋꯥꯏ ꯌꯥꯗꯕꯗꯤ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯦ ꯍꯟꯗꯛꯀꯤ ꯒꯦꯠꯇꯣ ꯐꯒꯥꯏꯈꯤꯕꯅꯦꯕ ꯇꯁꯦꯡꯕꯗꯤ ꯀ꯭ꯋꯥꯂꯤꯇꯤ ꯈꯤꯇꯪ ꯃꯦꯟꯇꯦꯟ ꯇꯧꯕꯗꯤ ꯋꯥꯠꯂꯝꯗꯧ ꯃꯥꯜꯂꯦ ꯑꯩꯅ ꯈꯟꯕꯗ
ꯑꯗꯨꯕꯨ ꯅꯥꯎ ꯍꯧꯖꯤꯛꯁꯨ ꯁꯦꯝꯃꯤꯁꯦ ꯀꯔꯝ ꯀꯥꯟꯗ ꯂꯣꯏꯗꯣꯏꯅꯣ ꯈꯪꯗꯦ ꯃꯁꯤꯁꯨ ꯂꯣꯏꯔꯅꯤ ꯂꯣꯏꯔꯅꯤ ꯍꯧꯖꯤꯛꯐꯥꯎ ꯂꯣꯏꯗꯕ ꯍꯥꯏꯇꯥꯔꯦꯅꯦ ꯗꯤꯄꯥꯔꯠꯃꯦꯟ ꯄꯣꯠ ꯌꯧꯔꯛ ꯌꯧꯔꯛꯇꯦ ꯇꯧ ꯂꯩꯔꯝꯕꯁꯤꯡꯁꯤꯡꯗꯨ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯑꯃꯨꯛꯇꯪ ꯊꯨꯅ ꯂꯣꯏꯁꯤꯟꯕꯤꯅꯅꯕ ꯑꯣꯅꯔꯦꯕꯜ ꯂꯤꯗꯔ ꯍꯥꯎꯁꯅ ꯑꯃꯨꯛꯇꯪ ꯗꯤꯔꯦꯛꯁꯟ ꯄꯤꯕꯤꯕ ꯌꯥꯕ꯭ꯔꯥ ꯌꯥꯔꯒꯗꯤ ꯇꯧꯁꯤꯟꯕꯤꯌꯨ ꯍꯥꯏꯗꯅ ꯍꯥꯏꯖꯒꯦ ꯑꯗꯒꯤ ꯑꯃꯅ ꯗꯥꯝꯁꯤ ꯂꯩꯔꯤꯁꯦ ꯂꯧꯎ ꯁꯤꯡꯎ ꯎꯕ ꯌꯥꯅꯅꯕ ꯑꯗꯒꯤ ꯗꯕꯜ ꯀꯣꯄꯤꯡ ꯇꯧꯕ ꯌꯥꯅꯅꯕ ꯁꯦꯝꯈꯤꯕꯅꯤ ꯏꯁꯥꯃꯛ ꯃꯗꯨꯗ ꯖꯨꯒꯥꯂꯤ ꯑꯣꯏꯗꯅ ꯂꯦꯕꯔ ꯑꯣꯏꯗꯅ ꯂꯨꯄꯥ ꯑꯃꯇꯒꯤ ꯃꯤꯠꯁꯤꯗ ꯎꯗꯕ ꯃꯈꯩ ꯍꯣꯠꯅꯖꯈꯤꯕ ꯑꯩ ꯏꯁꯥꯃꯛꯅꯤ ꯑꯗꯨ ꯃꯇꯝꯗꯨꯗ ꯑꯩ ꯁꯪꯒꯥꯕꯗꯣ ꯇꯞꯅ ꯁꯪꯒꯥꯁꯤ ꯂꯣꯏꯔꯒꯅ ꯀꯦꯅꯦꯜ ꯅꯥꯅꯤꯁꯤ ꯄꯨꯔꯥ ꯂꯣꯏꯔꯦ ꯏꯁꯤꯡ ꯇꯦꯁ ꯇꯧꯔꯕ ꯇꯧꯒꯦ ꯍꯥꯏꯕ ꯅꯪꯍꯧꯗꯗꯅ ꯂꯨꯋꯥꯡ ꯁꯝꯃꯗꯅ ꯁꯪꯒꯥ ꯊꯣꯛꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯉꯁꯥꯏꯒꯤ ꯍꯧꯖꯤꯛ ꯔꯥꯏꯠ ꯀꯦꯅꯦꯜ ꯑꯃ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯁꯥꯏꯗ ꯋꯥꯠꯂꯤꯁꯦ ꯀꯨꯏꯔꯦ ꯄꯩꯁꯥꯁꯤ ꯂꯣꯏ ꯄꯤꯕ ꯂꯣꯏ ꯂꯣꯏꯔꯦ ꯍꯥꯏꯌꯦ ꯀꯔꯤ ꯁ꯭ꯇꯦꯖꯇ ꯂꯩꯔꯤꯒꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯁ꯭ꯄꯤꯀꯔ ꯊ꯭ꯔꯨꯗ ꯑꯣꯅꯔꯦꯕꯜ ꯂꯤꯗꯔ ꯍꯥꯎꯁꯅ ꯑꯃꯨꯛ ꯍꯥꯎꯁꯇ ꯊꯝꯕꯤꯔꯗꯤ ꯐꯅꯤ ꯍꯧꯖꯤꯛ ꯉꯝꯗ꯭ꯔꯒꯅ ꯉꯁꯥꯏꯒꯤ ꯔꯤꯄꯣꯔꯠ ꯑꯃ ꯀꯧꯕꯤꯔꯒꯅꯦ ꯑꯗꯨ ꯃꯔꯝꯗꯤ ꯀꯩꯅꯣꯗꯣ ꯑꯃꯅ ꯄꯤꯔ ꯑꯃꯅ ꯄꯤꯗꯕ ꯍꯥꯏꯁꯤꯗꯤ ꯑꯥꯔꯊ ꯗꯥꯝ ꯂꯩꯕꯗꯤ ꯑꯥꯔꯊ ꯊꯣꯛꯇꯕ ꯍꯥꯏꯗꯤ ꯁꯣꯝꯗꯗꯤ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯁꯥꯏꯗ ꯏꯁꯤꯡꯁꯤ ꯇꯨꯔꯦꯜ ꯂꯩꯄꯣꯟꯇꯦ ꯑꯝꯇ ꯂꯩꯄꯣꯟꯇꯦ ꯑꯗꯨꯒ ꯑꯁꯨꯝ ꯃꯃꯥꯡꯒꯤꯁꯦ ꯔꯥꯏꯠꯇ ꯂꯩꯕ ꯀꯦꯅꯦꯜꯗꯨꯗꯤ ꯇꯉꯥꯏꯐꯗ꯭ꯔꯤ ꯇꯨꯔꯦꯜ ꯂꯩꯔꯤ ꯈꯣꯡ ꯑꯆꯧꯕ ꯆꯤꯡꯈꯣꯡ ꯃꯌꯥꯝ ꯂꯩꯕ ꯍꯥꯏꯇꯥꯔꯦꯅꯦ ꯁꯣꯝꯒꯤꯗꯤ ꯑꯝꯇ ꯂꯩꯇ꯭ꯔꯕ ꯑꯗꯣ ꯑꯗꯨꯗꯤ ꯂꯧꯁꯨ ꯂꯧꯇꯥꯁꯨ ꯁꯣꯝ ꯊꯤꯅ ꯐꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛꯐꯥꯎꯗ ꯏꯁꯤꯡꯁꯦ ꯍꯦꯛ ꯍꯧꯕꯗ ꯉꯁꯤꯐꯥꯎ ꯏꯁꯤꯡꯁꯦ ꯁꯄ꯭ꯂꯥꯏ ꯇꯧꯗ꯭ꯔꯤꯕ ꯄꯥꯜꯂꯨ ꯍꯥꯏꯕ ꯈꯨꯟꯗ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯝ ꯇꯣꯛꯈꯤꯕ ꯑꯗꯨꯅ ꯃꯁꯤꯁꯦ ꯀꯝꯄꯅꯤꯅ ꯁꯨꯕꯒꯤ ꯊꯕꯛꯁꯦ ꯀꯝꯄꯅꯤꯁꯦ ꯃꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯄꯨꯂꯞ ꯐꯨꯒ ꯇꯥꯟꯊꯣꯛꯈꯤꯕ ꯐꯕꯖꯥꯠꯅꯤ मोइदा हारनिना अदुगा थबक फजन सुरमोइबा अदुगा मोइ मतमजे एक्सीडेंट तौरगा पैसा तानबा तौ लरेबा हाइबिसिजु कंपनी ने तौरिनेबा मसिबना तैचान माना कयु लालम तारे मसे मसेगी यारे मसे अंतंग ब्लैक लिस्ट तौने हमता तौमिनसिबा की स्टोन है अमन है ग्यामेन ताद्रेबा तौरिसे अदो थिगलो गजु मी एत मरु बेति याउ लरंबा अदु मोने प्रोटेक्ट तौगे प्राण प्रबक चालोरा प्रजा काय हाइगम जता मसि अंतंग ऑनरेबल लीडर हाउस अदु दा केम खनबा नते नो तौरसि तौदुनि न डेंजरलसि याम सांगे एलम लोइसलाबे लोपलो लोरेदना अदु सिमतंग तौबियु हाइदना ऑनरेबल सिकै थ्रुदा ऑनरेबल लीडर हाउस नि पुंयुं जिनजबनी अदु हारिबा अदगी रोय रोयबदा कोई वाटर बॉडी सेमना बाना वाटर रिसोर्सेस ना सेंट्रल स्पॉन्सरशिप मखादा थबक से तौ आई दमखा थेंगनै मसिमदी इंक्वायरी तौबिदब याद्रे करो तारीख लाख यांखै लाए वाओद्रे 35 थोना खाइदोए अदु यामबदुबु मचेन मचेत हतै थोंगासे पंबोंग की अमा पिलर की अमा सस्पेंशन की अमा लोय खाइदो टेंट तौ लेमेबा वाओदो 35 थोना खाइदोएबा थी थिरगदा ऑथोरिटी ना तौपुदु उपाय लेति खोंकले अदि डिपार्टमेंट इनंग लखलकपा चिमयाजो नो गाबना मोइदे एक्शन तौंग शक्ति लेत्रेबा उपाय लेत्रे अदु हाइबा उपाय लेत्रमिना अंगांग कन्निंग मनिना हाइतर तौंग मक्ता हाइतर नाउ हौजिकसे केनेल दुतगी करो तारीख लाख यांखैगी थबक सुदो पुक्री दौदुइने केनेल अमग लाइने सुनि चम चमना सिमदंगदि तेंथोकपेना हापमने दुगा पैसाजे हेक्तना दुदा सिगा तौंग फाइ नुआबदा खलगा असै पैसादो हापजले नाउ हौजिकसे लूना तौथुरे मखोंग लेबा लौदो लेक्रक चलक्तुइनेबा आई ngalingde hairabani adubu sida hariba khigi mafamje kongba khigi mayamna khangnaye khigi iropi kenel haidi magi mammang jibo khong haitar iropi khong ara khangnaba aduga english kenel haitare masi ji to ganda silesum sum thangalak padigi tengthokna mai samjanna to karor amani thadra ya adu to karo tareka makhai je pukri ji tokthokna ba adu tokna ba am torok paitare ne adu hari ji ju वाउ द तारा मंगा थोंग खाइदु हाइजिन अदुना पैसा जे फोंगा सगुन तबै मोता हयें फजन ने ऑनरेबल मिनिस्टर कंसना कमिश्नर ना चीफ सेक्रेटरी ना सिटीजन ओर हर कान पेमेंट जे पीबीयु को नत्र दिबको इसिंग थांग न यामदि दाखिल लैतबनि को आरुवाक्से अदर फजन अमतंगि मजे तहन जनिंगी अदुगा सुरिबे थिगादा सिंदो कना कना नो थिगादा सिंग आदल सुब्रा अदुगा मी मतन तौरगा हैंडल तौर सुब्र हाइबसे मसिमदंगा मसेगी ऑनरेबल लीडर हाउस ने अमतंग सेशन मनुंग मी कमिश्नर हान मामांग एमआई तो हिरमाइनो थाबीरगा को कमिश्नर मसा यरगा कॉन्ट्रैक्ट मसा मसा जे मफम दो अवेलेबल ओइब्रो ओइदब्रा मी न कॉन्टैक्ट तौरगा तौर तौदब्रा दो मई अदुम तंग तौन बियु हाइदन ऑनरेबल स्पीकर थ्रू द ऑनरेबल लीडर हाउस पुनिंग सिंजरी मफम दी कोई इरु पिकेनेल खंगी पुखाव कोनफम माइना पुखाव नारु तेरापुर फाउरिबा कोई केने मसागी कोई इरिगेशन केने ना कोई दोलाई थबी केने जिलेन को अदु अदुदि उंगली सो तेंग थोगा
ꯉꯁꯥꯏ ꯑꯗꯨꯝꯗ ꯀꯦꯅꯦꯜꯗꯨ ꯌꯧꯕ ꯌꯥꯗꯕ ꯖꯒꯥ ꯍꯥꯏꯇꯥꯔꯦꯅꯦ ꯆꯤꯡꯂꯣꯝ ꯁꯥꯏꯗꯧꯗꯣ ꯑꯗꯨ ꯏꯁꯤꯡꯗꯨ ꯊꯤꯡꯒꯠꯂꯒ ꯉꯁꯥꯏ ꯑꯗꯨꯗꯤ ꯆꯤꯡꯈꯣꯡ ꯇꯧꯔꯒ ꯇꯧꯅꯅꯕꯅꯦꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯌꯥꯝ ꯐꯩ ꯇꯧꯕꯇꯕꯨ ꯄꯩꯁꯥꯗꯨꯗꯤ ꯑꯩꯈꯣꯏ ꯍꯥꯏꯅ ꯏꯁꯤꯡꯅ ꯊꯥꯡꯅ ꯌꯥꯝꯅ ꯗꯥꯛ ꯂꯩꯇꯕ ꯑꯗꯨꯝꯅ ꯇꯧꯈꯤꯕ ꯇꯥꯔꯕꯗꯤ ꯂꯩꯄꯥꯛꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯐꯝꯗꯨꯒꯤ प्रजासिंगी पैसा ने कॉन्ट्रेक्टर की पैसा नते डिपार्टमेंट की पैसा नते प्रजा मफम खुन मंगा तरुक की लौ लपूजी पैसा है तारने अदुदी फोन सौन तौर कम गमजबोते सा सिबु कमाई तौन सिबु ठेगादार अमगतवे ठेगादार 35 क्लब हरपदे खंगदेना वाउदरसे अखोई इंजीनियर डिपार्टमेंट लौरगा कईनो सिबु हरकना आइना हुजक ngarang nan हरपद ngaइचरी अदु वई सामु फिल्ड चलगा तवी खंजबदुदा ए ngasi di water resources yawi si tanja hau ta puthona phane khalaga aina masigi hariba toriba jaga si karo tai lang khaini ko adu schedule letani ko thadari jisu adi karo ma jog de loi pick up to rabani na ngasai haijebudu thong sabda bomong ye ma du ge ma taw man loi taw le me haibese masing dang khoi san lengai sumadi ya tep du ma khang bin na baina sunai pung ni swai dai tin ni Honorable Speaker, sir.